ꯄꯨꯡ 5ꯒ ꯃꯤꯅꯤꯠ 92 ꯆꯠꯄ ꯃꯇꯝꯅꯤ ꯑꯗꯨꯒ ꯌꯥꯝ ꯑꯔꯨꯕ ꯋꯥꯒꯤ ꯊꯣꯡ ꯑꯃ ꯃꯌꯥꯝꯅꯁꯨ ꯍꯦꯛ ꯃꯃꯥꯡꯗ ꯆꯠꯄꯗꯨꯅꯤ ꯆꯠꯂꯦ ꯋꯥꯒꯤ ꯊꯣꯡ ꯑꯃ ꯃꯌꯥꯝ ꯆꯠꯄꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯃꯣꯔꯤꯡꯈꯥꯡ ꯇ꯭ꯔꯦꯛꯁꯨ ꯍꯥꯏꯅꯩ ꯕꯦꯝꯕꯨ ꯇ꯭ꯔꯦꯛꯁꯨ ꯍꯥꯏꯅꯩ ꯃꯦꯘꯥꯂꯌꯥꯒꯤ ꯁꯤꯒꯨꯝꯕ ꯃꯐꯝꯁꯤꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯑꯌꯨꯛꯀꯤ ꯍꯦꯛ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯄꯨꯡ 5ꯒ ꯃꯤꯅꯤꯠ 92 ꯆꯠꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯉꯟꯇꯥꯅ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯧꯒꯠꯂꯛꯑꯒ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯈꯣꯡꯆꯠꯁꯦ ꯃꯥꯏ ꯄꯥꯛꯅꯕ ꯑꯃꯗꯤ ꯌꯧꯕ ꯈꯔ ꯊꯨꯅ ꯍꯥꯟꯅ ꯌꯧꯅꯕ ꯑꯩꯈꯣꯏꯅ ꯑꯗꯒꯤ ꯇꯣꯉꯥꯟꯕ ꯑꯇꯣꯞꯄ ꯋꯥꯇꯔꯐꯣꯜꯁꯨ ꯂꯩꯔꯤ ꯍꯥꯏꯔꯤ ꯑꯗꯨꯒꯨꯝꯕꯁꯤꯁꯨ ꯆꯠꯂꯨꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯧꯒꯠꯂꯛꯑꯦ ꯉꯟꯇꯥꯅ ꯄꯥꯎ ꯐꯥꯎꯅꯔꯦ ꯃꯐꯝꯁꯤꯒꯤ ꯂꯣꯀꯦꯜ ꯃꯐꯝꯁꯤꯒꯤ ꯈꯨꯟꯖꯥ ꯈꯨꯟꯃꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔ ꯁꯨꯇꯤꯠꯅ ꯂꯨꯆꯤꯡꯉꯒ ꯒꯥꯏꯗ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏ ꯆꯠꯂꯤ ꯑꯗꯨ ꯃꯃꯥꯡꯗꯗꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯪꯕꯒꯤ ꯑꯃꯁꯦ ꯁꯤꯗ ꯑꯗꯨꯝ ꯂꯧꯅꯕꯅꯤ ꯃꯃꯜ ꯂꯧꯅꯕꯅꯤ ꯑꯗꯨ ꯉꯁꯤꯗꯤ ꯌꯥꯝ ꯉꯟꯇꯥꯅ ꯂꯥꯛꯑꯕꯅꯤꯅ ꯃꯃꯜꯁꯦ ꯂꯧꯔꯔꯣꯏꯗꯕ꯭ꯔꯥ ꯂꯧꯔꯣꯏꯗꯕ ꯃꯥꯜꯂꯤꯀꯣ ꯐꯅ ꯑꯗꯨꯝ ꯐꯔꯕꯅꯤ ꯂꯧꯗ꯭ꯔꯗꯤ ꯏꯟꯐꯣꯔꯃꯦꯁꯟ ꯌꯥꯝ ꯂꯩꯔꯦ ꯂꯨꯄꯥ 100ꯅꯤ ꯍꯥꯏꯕꯤꯔꯤꯀꯣ ꯑꯩꯈꯣꯏ ꯁꯨꯝꯕꯁꯦ ꯄꯥꯗꯕ ꯐꯩ ꯂꯨꯄꯥ 100ꯅꯤ ꯍꯥꯏꯕꯤꯔꯤ ꯍꯣꯏ ꯍꯦꯛꯇ ꯂꯥꯟꯁꯤꯟꯕꯤꯅꯤ ꯍꯧꯖꯤꯛ ꯀꯔꯥꯏ ꯂꯥꯟꯁꯤꯟꯕꯤꯅꯤ ꯋꯥꯔꯤꯌꯨ ꯇꯨꯔꯦꯜ ꯑꯗꯨ ꯃꯣꯔꯤꯡꯈꯥꯡ 1.27 ꯀꯤꯂꯣꯃꯤꯇꯔꯅ ꯍꯥꯏ ꯋꯥꯔꯤꯌꯨ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯂꯥꯟꯒꯗꯧꯕ ꯇꯨꯔꯦꯜꯁꯤꯒꯤ ꯃꯃꯤꯡ ꯋꯥꯔꯤꯌꯨ ꯇꯨꯔꯦꯜ ꯁꯤꯒꯨꯝꯕ ꯁ꯭ꯇꯦꯞꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯁ꯭ꯇꯦꯞꯁꯤꯗ ꯀꯨꯝꯊꯔꯦ ꯑꯃꯨꯛ ꯋꯥꯒꯤ ꯊꯣꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯗꯨꯃ ꯑꯩꯈꯣꯏ ꯆꯠꯂꯅꯤ ꯐꯖꯕ ꯃꯐꯝ ꯑꯃꯨꯛ ꯌꯧꯔꯛꯑꯀꯥꯟꯗ ꯑꯃꯨꯛ ꯅꯝꯖꯔꯛꯑꯒꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯣꯞꯇ ꯑꯃꯨꯛ ꯊꯝꯖꯔꯒꯦ ꯑꯍꯥꯟꯕ ꯍꯥꯏꯈꯤꯕꯗꯣ ꯑꯣꯀꯦ ꯑꯦꯠ ꯑꯦꯅꯤ ꯀꯣꯁ ꯑꯩꯈꯣই ꯍꯧꯖꯤꯛ ꯄꯨꯡ 5ꯒ ꯃꯤꯅꯤꯠ 52 ꯆꯠꯄ ꯃꯇꯝꯗ ꯑꯉꯝꯕ ꯆꯤꯡꯃꯥꯏꯗꯒꯤ ꯀꯨꯝꯊꯔꯛꯑꯀꯥꯟꯗ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟ ꯋꯥꯔꯤꯌꯨ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟ ꯌꯧꯔꯦ ꯋꯥꯒꯤ ꯊꯣꯡ ꯂꯥꯟꯕ ꯍꯧꯔꯦ ꯈꯔ ꯑꯌꯨꯛꯀꯤ ꯑꯉꯟꯕ ꯑꯣꯏꯕꯅꯤꯅ ꯈꯔ ꯃꯝꯃꯤ ꯊꯣꯡ ꯑꯅꯧꯕꯅꯤ ꯍꯟꯖꯟꯅ ꯅꯨꯡꯉꯥꯏꯅ ꯁꯥꯕ ꯍꯟꯖꯟ ꯑꯁ ꯀꯣꯟꯗꯅ ꯈꯣꯠꯇꯅ ꯁꯥꯔꯤꯁꯦ ꯑꯍꯥꯟꯕ ꯇꯨꯔꯦꯜ ꯑꯗꯣ ꯑꯁ ꯂꯩꯉꯣꯏ ꯉꯥꯛꯇꯅꯤ ꯑꯗꯨꯝ ꯃꯦꯟꯇꯦꯅꯦꯟꯁ ꯇꯧ ꯂꯩꯔꯝ ꯀꯅꯥꯁꯨ ꯇꯛ ꯅꯤꯡꯂꯛꯄ ꯋꯥꯅꯤ ꯋꯥꯔꯤꯌꯨ ꯇꯨꯔꯦꯜꯒꯤ ꯈꯣꯡ ꯁꯤꯅ ꯏꯁꯤꯡ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯁꯤ ꯂꯣꯏ ꯆꯦꯟꯊꯔꯣꯏꯗ꯭ꯔꯣ ꯑꯁ ꯑꯣ ꯊꯣꯡ ꯑꯅꯧꯕ ꯑꯃꯁꯨ ꯁꯥꯔꯝꯃꯦ ꯁꯣꯝ ꯅꯥꯀꯟꯗ ꯅꯍꯥꯟꯋꯥꯏꯗ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯜꯂꯦ ꯑꯁꯤꯒꯤ ꯃꯔꯛꯁꯤꯗ ꯇꯧꯔꯒ ꯂꯥꯜꯂꯦ ꯁꯤꯗ ꯃꯣꯏ ꯋꯥ ꯇꯧꯔꯒ ꯊꯣꯡ ꯑꯅꯧꯕ ꯑꯃ ꯁꯥꯔꯝꯃꯦꯅꯦ ꯁꯤꯅ ꯌꯣꯠꯀꯤ ꯊꯣꯡ ꯋꯥꯔꯤꯌꯨ ꯇꯨꯔꯦꯜꯒꯤ ꯃꯊꯛꯇ ꯁꯥꯕ ꯌꯣꯠꯀꯤ ꯊꯣꯡ ꯋꯥꯔꯤꯌꯨ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯇꯔꯨꯕ ꯏꯁꯤꯡ ꯄꯠꯂꯨꯏꯍꯦ ꯏꯁꯤꯡꯁꯦ ꯑꯍꯥꯟꯕ ꯐꯤꯔꯥꯜ ꯀꯩꯀꯩꯅꯣ ꯊꯥꯔꯦ सीधे सागले है ये पानी बड़ा होने से कहाँ तक आता है पानी हाँ तुम यहाँ से फुल हाँ और अपर स्ट्रीम होगी हम चावदेव ꯁꯦꯝꯇ ꯊꯨꯝꯗꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯌꯥꯝ ꯁꯥꯔꯝꯃꯦ ꯀꯩꯅꯣ ꯁ꯭ꯇ꯭ꯔꯛꯆꯔ ꯃꯌꯥꯝ ꯁꯥ ꯂꯩꯔꯝꯃꯦ 2022 ꯁꯦꯞꯇꯦꯝꯕꯔꯗ ꯂꯥꯛꯈꯤꯕ ꯈꯣꯡꯆꯠ ꯑꯃ ꯑꯗꯨꯒ ꯉꯁꯤꯅ ꯑꯃꯨꯛ 2025 ꯆꯍꯤ 3 ꯈꯛꯇꯅꯤ ꯈꯦꯠꯅꯔꯤ ꯆꯍꯤ 3 ꯈꯛ ꯂꯩꯔꯒ ꯂꯥꯛꯄꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ
ꯁꯦꯝꯒꯠ ꯁꯥꯒꯠꯂꯝꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯣꯡꯉꯝꯕ ꯊꯦꯡꯅꯩ ꯁꯤꯕꯨ ꯀꯧꯏ ꯑꯩꯈꯣꯏ ꯗꯤꯕꯂꯞꯃꯦꯟ ꯍꯥꯏꯗꯣ ꯁꯨꯝ ꯂꯦꯞꯇꯅ ꯆꯠꯀꯗꯕ ꯃꯥꯗꯤ ꯂꯦꯡꯕ ꯑꯣꯏꯒꯗꯕ ꯂꯦꯡꯗꯕꯤꯗ ꯌꯨꯡꯉꯒ ꯂꯩꯕ ꯌꯥꯗꯦꯕ ꯂꯦꯡꯗꯕꯤ ꯑꯗꯣ ꯃꯣꯏꯗꯤ ꯑꯗꯨꯝ ꯂꯦꯡꯉ ꯂꯩꯕ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯋꯥꯔꯤꯌꯨ ꯇꯨꯔꯦꯜ ꯂꯥꯟꯊꯣꯔꯛꯑꯒ ꯑꯃꯨꯛ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯀꯥꯈꯠꯄ ꯑꯃꯨꯛ ꯍꯧꯔꯦ ꯆꯤꯡ ꯀꯥꯈꯠꯄ ꯑꯃꯨꯛ ꯍꯧꯕ ꯃꯊꯪꯗ ꯖꯤꯞ ꯂꯥꯏꯟꯒ ꯊꯝꯃꯛꯇꯧ ꯃꯥꯜꯂꯦꯗ ꯃꯊꯛꯇꯩ ꯃꯊꯛꯇ ꯀ꯭ꯔꯣꯁ ꯇꯧꯅꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤꯒꯤꯁꯦ ꯈꯔ ꯍꯟꯊꯔꯛꯑꯅꯤ ꯃꯒꯨꯟ ꯍꯟꯊꯔꯛꯑꯅꯦꯕ ꯁꯨꯃꯥꯏꯅ ꯁꯥꯡꯅ ꯆꯠꯂꯒ ꯇꯧꯕꯗꯣ ꯇ꯭ꯔꯦꯛꯀꯤꯡꯅꯤꯅꯀꯣ ꯑꯗꯨꯕꯨ ꯃꯣꯏꯗꯤ ꯇꯨꯔꯤꯁꯉꯩꯅ ꯄꯥꯝꯅꯕꯒꯤꯗꯃꯛꯇ ꯂꯣꯏ ꯇꯧꯁꯤꯜꯂꯛꯀꯗꯣꯏꯅꯤ ꯍꯥꯞꯆꯤꯜꯂꯛꯀꯗꯣꯏꯅꯤ ꯁꯤꯗ ꯀꯅꯥꯏ ꯄꯣꯠꯐꯝꯅꯣ ꯁꯤꯅ ꯀꯩꯀꯩ ꯌꯣꯟꯗꯣꯏꯖꯥꯠꯅꯣ ꯑꯁ ꯐꯖꯅ ꯂꯨꯕꯅꯤ ꯑꯩꯈꯣꯏꯒꯤ ꯀꯥꯒꯤ ꯏꯁꯤꯡꯗꯨꯁꯨ ꯂꯨꯗ꯭ꯔꯣ ꯐꯖꯅ ꯂꯨꯏꯕ ꯏꯁꯤꯡ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯇ꯭ꯔꯦꯛ ꯑꯉꯝꯕ ꯆꯤꯡꯃꯥꯏꯗ ꯋꯥꯒꯤ ꯊꯣꯡ ꯍꯧꯔꯦ ꯑꯁ ꯃꯅꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯈꯨ ꯊꯛꯄꯤꯔꯤꯁꯤꯗꯤ ꯐꯖꯅ ꯀꯥꯝꯃꯦ ꯃꯥ ꯏꯟꯖꯤꯟꯁꯤꯀꯣ ꯈ꯭ꯋꯥꯏ ꯃꯅꯤꯡꯒꯤ ꯑꯩꯈꯣꯏꯒꯤꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯒ ꯄꯨꯔꯛꯏꯁꯦ ꯍꯥꯏꯔꯀꯥꯟꯗ ꯑꯉꯝꯕ ꯆꯤꯡꯃꯥꯏ ꯉꯝꯇ꯭ꯔꯤꯛ ꯉꯝꯕ ꯆꯤꯡꯃꯥꯏ ꯁꯥꯔꯤꯕ ꯊꯣꯡ ꯋꯥꯒꯤ ꯊꯣꯡ ꯆꯦꯟꯊꯔꯤꯕ ꯏꯁꯤꯡ ꯆꯦꯟꯊꯔꯛꯄ ꯏꯁꯤꯡ ꯍꯁ ꯌꯦꯡꯉꯣꯅꯦ ꯐꯖꯔꯦꯅꯦ ꯏꯁꯤꯡ ꯑꯃ ꯆꯦꯜꯂꯤ ꯃꯅꯨꯡꯗ ꯆꯦꯟꯗ꯭ꯔꯣ ꯃꯈꯣꯟ ꯑꯃ ꯇꯥꯗ꯭ꯔꯣ ꯍꯦꯛꯇ ꯊꯛꯄ ꯌꯥꯔꯕ ꯏꯁꯤꯡ ꯑꯣꯏꯗꯣꯏꯕ ꯑꯁ ꯆꯦꯟꯊꯔꯛꯄꯅꯤ ꯏꯁꯤꯡ ꯆꯦꯟꯊꯔꯦ ꯁꯤꯗꯅ ꯑꯃꯨꯛ ꯂꯩꯁꯦ ꯑꯣ ꯇꯣ ꯁꯤꯗ ꯋꯥꯈꯦꯟ ꯅꯦꯆꯔꯦꯜ ꯄꯨꯜ ꯆꯠꯂꯒ ꯑꯁ꯭ꯋꯥꯏ ꯅꯦꯆꯔꯦꯜ ꯄꯨꯜ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯅꯦꯕ ꯏꯔꯣꯏ ꯌꯥꯕ ꯆꯥꯏꯊꯣꯛꯄ ꯌꯥꯗꯦ ꯄ꯭ꯂꯥꯁꯇꯤꯛ ꯆꯥꯏꯊꯣꯛꯄ ꯌꯥꯗꯦ ꯌꯨ ꯊꯛꯑꯒ ꯌꯥꯗꯦ ꯃꯧꯄꯦꯟ ꯇꯨꯔꯤꯁ ꯁ꯭ꯄꯣꯠ ꯍꯥꯏꯕꯤ ꯋꯥꯈꯦꯟꯗ ꯑꯩꯈꯣꯏꯒꯤ ꯀꯝꯄꯦꯅꯤꯌꯟ ꯑꯣꯏꯅ ꯃꯃꯥꯡꯒꯤ ꯀꯥꯔꯨꯕꯤꯁꯤꯁꯨ ꯃꯥꯁꯨ ꯌꯥꯎꯁꯟꯕꯤꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯞꯁꯦ खर पाकथोमे सिगी चटफमजे खर पाकथोमेबा होय हाने सुमाय तो नप नप चलिनेबा 2022 गिदा खर पाकथोम फाई सिंग्रेने चलुने को नंग हम ngai लेरेबा याम फजन अपग्रेड तोरमेदा याम सेक्शन अदुकी मतिक सेक्शन अपग्रेड तोरमे हाना लेरमिजे हाँ और नेचुरल स्विमिंग पूल असोने कुमजो आबा से कुमजो आबा अनि नेबा याम सेक्शन न लेरम ममांग मानद्रे खर पाकथोए लंबी खर पाकथोए वा खर पाकथोए मी अनि हुम थैना बदम चलने ममांग ददी थैना बदी लारदने इतोम चटपो कनम तौन वागी थोंग आक्तने अदुना बैम्बू ट्रैक ममिंगदा नुंगजो मगी मखादा लिट चटपा नुंगजो मगी मखादा अश कोक थेंगनी को हां तो लिट लाकपा मखा ताना वागी थोंग लोइबा खंबा नाइदे काखतपी लोइबा खंबा नाइदबा वागी थोंग मखा अमतंग येंग अश बो मखा येंगदौने सिसे सिन टॉयलेट टॉयलेट ले सोजिना केम पाखकनो असी हुइजे हामबगे हेक लाकबगा खोंगपै स्टाइल दो ससी का हाइबा मोंगदुने नत्रा
ꯊꯥꯡꯒꯠꯂꯛꯄ ꯈꯣꯡꯉꯛꯄꯅꯦ ꯑꯁ ꯑꯉꯝꯕ ꯑꯃꯨꯛ ꯀꯥꯈꯠꯂꯦꯅꯦ ꯋꯥꯗ ꯆꯠꯄꯅ ꯈꯔ ꯅꯨꯡꯉꯥꯏ ꯁꯤꯗꯤ